V2 Entertainment Channel asibu yengpiriba mayambu amuka hanna ikai khumnabu utsari aduruga mamangda akhoi episode mamangi episode ta lucky draw winner oigibadu photo thapiro na anu ngaijabani adobo numit nini mu ngaibada photo thapiraktrabani na yekpa ngamjararoi aduga akhoi mamangi episode ani sugrabani ne episode ani duda kano tawbani akhoina laukhatjabasi oinam gyanjit haisiga daina khagembam haisigana kano taagre lucky draw winner oigre aduna yaragadi oinam gyanjit ka daina khagembam gase akhoi WhatsApp sida piriba WhatsApp number sida kano tawbiro adomadongi photo mom thabiro yekpada khita mong taagadaba aduga mathangi episode ta akhoi yega dum thagajarage adu ngasi gi mamangi episode ki photo tharaktrabani na akhoi ithoi oinamgi kano petting amakak laye adudo dum thagajarage adu mayam yengminarsi soki langgiba yawsu mayam ngakpiyo